ꯃꯁꯛꯁꯤꯗꯤ ꯍꯥꯎ ꯌꯥꯝꯅ ꯃꯁꯜ ꯃꯌꯥꯝ ꯑꯣꯛ ꯊꯣꯡꯉꯛꯑꯒꯦ ꯊꯣꯡꯕꯗ ꯍꯥꯞꯀꯗꯕꯁꯦ ꯉꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯅꯍꯥꯟꯒꯩ ꯍꯥꯞꯇꯕ ꯍꯥꯏꯔꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯒ ꯊꯣꯡꯉꯛꯑꯒꯦ ꯐꯖꯅ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯒꯦ ꯑꯣꯛꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯐꯨꯠꯇꯣꯛꯑꯒ ꯑꯐꯠꯇꯕ ꯂꯧꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯆꯅꯝ ꯍꯥꯞꯆꯔꯒꯦ ꯁꯤꯡ ꯍꯥꯞꯄꯦ ꯂꯣꯏꯅ ꯁꯤꯡ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯂꯣꯏ ꯍꯥꯞꯄꯒ ꯑꯣꯝꯖꯤꯜꯂꯦꯅ ꯑꯗꯨꯒ ꯀꯥꯝꯒꯗꯕꯅꯦꯕ ꯑꯗꯒꯤ ꯃꯌꯥꯝ ꯊꯨꯝ ꯍꯥꯞꯄꯦ ꯆꯥꯟꯅꯒꯗꯕꯗ ꯃꯤꯔꯆꯤ ꯄꯥꯎꯗꯔꯁꯦ ꯃꯆꯨ ꯐꯖꯩ ꯑꯗꯒꯤꯗꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯑꯩꯒꯤ ꯒꯔꯝ ꯐꯦꯕꯔꯦꯠ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯑꯗꯨꯒ ꯃꯤꯅꯠ ꯈꯔ ꯊꯝꯃꯒꯦ ꯍꯧꯖꯤꯛ ꯑꯣꯛꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯁꯦ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯣꯔꯣꯛ ꯊꯥꯛꯇ꯭ꯔꯤ ꯃꯣꯔꯣꯛ ꯊꯥꯛꯆꯜꯂꯒꯦ ꯏꯁꯤꯡ ꯍꯥꯞꯄꯗꯣꯏꯅꯦꯕ ꯃꯣꯔꯣꯛꯁꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯅꯦ ꯎꯕ꯭ꯔꯥ ꯎ ꯃꯣꯔꯣꯛ ꯁꯤ ꯃꯣꯔꯣꯛ ꯊꯥꯛꯆꯔꯒꯦ ꯇꯪꯈꯥꯏ ꯈꯥꯏꯗꯠꯂꯦ ꯃꯔꯝꯗꯤ ꯍꯦꯟꯅ ꯆꯪꯅꯕ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯒꯦ ꯑꯁꯨꯕ ꯐ꯭ꯂꯦꯛꯁ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯇꯣꯏꯅꯦꯕ ꯑꯁꯧꯕ ꯁꯧꯗ꯭ꯔꯁꯨ ꯁꯥꯔꯗꯤ ꯌꯥꯔꯦ ꯅꯥꯀꯟꯗ ꯊꯥꯡꯒꯠꯂꯤꯕꯀꯣ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯀꯟꯁꯤꯟꯕ꯭ꯔꯦ ꯃꯁꯛꯁꯤꯗꯤ ꯐꯖꯔꯦ ꯑꯣꯝꯖꯟꯒꯦ ꯑꯗꯨ ꯀꯥꯝꯃꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯎꯠꯂꯛꯑꯒꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯩꯔꯦꯡꯉꯁꯦ 30 minutes ꯃꯨꯛ ꯀꯥꯝꯒꯦ ꯑꯗꯨꯅ ꯃꯁꯛꯁꯤꯗꯤ ꯋꯥꯎ ꯐꯖꯕꯅꯤ ꯁꯤꯗꯤ ꯍꯥꯎꯔꯅꯤ ꯐꯗꯤꯒꯣꯝ ꯑꯗꯨꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯜꯂꯒꯦ ꯁꯨꯃꯥꯏꯅ ꯐꯗꯤꯒꯣꯝ ꯈꯔ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯃꯁꯛꯁꯤꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯗꯤ ꯄꯣꯔꯛ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯁꯤꯁꯇꯔꯁꯦ ꯄꯣꯔꯛ ꯆꯥꯕꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯌꯥꯝꯒꯤꯗꯃꯛ ꯑꯗꯨꯒ ꯄꯣꯔꯛ ꯂꯚꯔꯁꯀꯤꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯒꯤꯁꯨ ꯆꯥꯔꯛꯑꯒꯦ ꯁꯤ ꯌꯥꯝ ꯆꯥꯒꯦ ꯃꯇꯥꯏꯒꯤꯁꯦ ꯃꯍꯤꯗ ꯇꯞ ꯇꯥꯕꯗꯣ ꯍꯥꯎꯋꯦ ꯆꯥꯛ ꯆꯥꯈꯣꯝ
ꯑꯣꯛꯇꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯆꯥꯕ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯍꯤꯗꯣ ꯍꯩꯖꯜꯂ ꯔꯤꯞꯁꯅꯦꯕꯀꯣ ꯔꯤꯞꯁꯦ ꯑꯩꯗꯤ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯌꯥꯝꯅ 하와 싹 알로에바
muscle. Ma'am, si cha rồi cái nón cái cha khi tôi nico. Winter chẳng áp cái ô cái chỉ chan chán nằm hi cái phàm sinh kìa. Cái coffee hiện hàn số cái đôi tăng nè. Anh cha đâu vậy hả? Đồ gula này rasgula, phazadra. Lại được cắt begin này. Cha ra. Mahi đi mahi dùng qua. Hao cái drug không đi qua. Wow, mà hiểu. Em nungay à. Ok sa ba lore kan nya rasgula chawbo. Ok charu bese ma puk kuma thangalaga tin guma nungai te dana. Nasi je rasgula se ma'am ai athum ma di chaning de ba ko. Sangom manam ganam me wa do yam hawe ha ba cham cham hai thum de ba kem thum de ba ko du ga sangom manam nam ma ga mahau din hawe fresh tin yam fresh oye nungai a ing hoji ka to ok sa ba do. Thì mà chị em già bị ốc giá đâu mà ăn cái hầu mạnh đây là cặp nhìn hả gula mai để thum để có anh thấy chả em nào piece 35 bị bực có đó khu hao mà đâu ấy dài 35 bị bây giờ đâu mẹ video sẽ lấy lagi mà thằng video thành này sẽ